MAMI TV News Meng Tabiribasingbu Yumlam Jessica Taramna Okchari. Ngasi Fongkiba Pauche Singdagi KHOMJINBA PAODAM Lobirasi. Haukiba Pung Kunmari Asida Tokiba Togdo Watok Sing Ahanbada Pongnafam Pauche Dagi Lobirasi. Kuki lalawa singna matam amatada kautruk amasung kadang banda akan balanda jatarakre. Maitay kulngak pa anisire ahum sokle. Buffer zone lansilak pagi no may nakapani koto. Ngasi nung til kuki lalawa singna matam amatada Imphal West District ki kautruk amasung kadang ban part 2 da bom amasung no may kapsin duna sa tarak pa akan balanda amada maitay kulngak pa anisire ahum na sok padagi Rims Hospital da pukatuna laikanakre. Imphal West District ki kadangban amasung kautruk asi kuki lalawa singna tattana bom yauna nomay kaptaraktuna landafam oidi handakta kadangban part 2 da kuki lalawa singna sa tarak kibat landa amada and James Bond nomay na pan badagi laikidrabani ngasi ju kuki lalawa singna sa tarak kibat landa adu da maitay kulngak pa ani siraga ani na soki kautruk ki landfam da kulngak pa amasoki asok pa sing adu Rims Hospital da laikanari kadang bangi landform da lay kidraba maitay kulngak pasing adudi Imphal East ki Palace compound dagi nong Tomba Michael sahi kuntrago humdoy apok pagiming imo amasung Imphal West sagol tongba mamang laikay dagi maisnam khaba sahi kungo humdoy apok pagiming hemantani makoy anigi thaway yawdraba haksang adu Rims kimok ta thamkre pao asina pongnafam gi ahan balamay da headline amadi sub headline oina fongli Irang sagat panate solution purak na demand tau bagi tangay fadabalay emnera. Manipur talk liba isu asi political solution na waroy sin purak na ba kudakta assembly mi from na ba demand tau raduna CPI Manipur State Council na sa tarakiba numit humningi sarahin bagi kongjang sang siliba asi irang sagat panate solution na mapurak na ba hona ba demand tau bagi tangay fadabalay haina CPI giluching ba amasung Minister Dr. M. Narasinghe na fongdokre. Pao sina pongnafam gi anisuba headline oina fongli Mahatma Gandhi na lay kidaba numit kamari layna na Martyrs Day pangthokre zati gi mapa haina khangnariba Mahatma Gandhi na lay kidaba ga numit kamari layna na ngasi Martyrs Day gi thoram laybak asigi mafam atayda pangthok nabagum state asida su numit asibun ningsing duna Martyrs Day gi thoram pangthokre Pao sing asida pongnafam gi maruiba pao oina fongli Makatarakpada Sanalaybag Pauche Dagi Lobirasi. Kuki sing na landarak patak khulngak pa ani sire ani sokle kumbi hautak taki maitai sing chanba mapa macha kuki militant sing na mihathi na hat ki bagi video viral oirakre Imphal West District ki Lamsang Police Station na konba koktruk amadi kadang ban gilona ba Bethel ching maningda ngasi nungthilpung anirom tabada kuki militant sing na landarak pada khulngak pa ani sire aduga ani sokle kuki militant sing na mihathi na hat kraba khulngak pa sing adude Imphal East District ki manung chan na laiba Palace compound dagi nongthongba Michael chahi kuntra humdoi apokpa imo amadi sagol tongba mamang lekai dagi maisnam kha chahi kun humdoi apokpa hemantani soklaba khungak pasing aduna iril bungdagi wangjam bikas chahi kun apokpa baleshwar ni mahak oi thangba khongda nongmai maruna panbani soklaba atopa khungak pa aduna kadangban part 2 dagi ngangop chanje chahi taramapan apokpa saratni mahakna chingdagi ontharakpada khong sujinduna sokpani makoi ani rims ta pukhatuna laikatnari laikhidraba khulngak pa ani gi thawai yawdraba hakchang sing postmortem gi damak ngasi numidang puroktuna rims ki mokta thamkhre hairi Pao asina makata na hai me ahum dagi haurakhiba kangluk ki irang asigi manung channa kuki militant singna kangchup kadangban amade kautruk na chingba maitai khul singda bom yauna rongmai round kaya kapsinduna landarak pagi thodok kaya laikre thodok sing aduda maikai adom dagi khulngak pa singna amadi security force singna khulngak senduna lakpani kadangban part 2 amadi kautruk ki maning thangbada leiriba Bethel ching asi hana kuki militant singna paisinduna leiramba mafamni adubu khulngak pa amadi security force na Bethel ching thaktagi kuki militant sing adu tanthokraba matung mafam aduda khulngak pa singna bunker saraga kuki militant sing thengnana ba leibani haire adubu ngasi nungthilpung anirom tabada khanghodana kuki militant singna maikai ahumdagi khulngak pa singna leiriba bunker adu tamna nongmai amadi bomb round kausinduna landarakhi khulngak pa singna su handuna akan mamoongda nongmai kapnakhi mathakta leiriba khulngak pa sing adu masing yamdabana nongmai kapna ba hek haurakpagi makhol tarakka kadangban amadi kautruk lomdagi khulngak pa kaya kakhatkhi kuki militant sing aduna masing yamba hemman khibana chingthaki bunker da leiriba khulngak pa ani siraga atopa ani amana asok apan nang khibani hairi
ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤ ꯂꯣꯏꯅꯅ BJYMꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯥꯔꯤꯁ ꯁꯔꯃꯁꯨ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯎꯞꯄ ꯕꯨꯂꯦꯠ ꯄ꯭ꯔꯨꯐꯇ ꯅꯣꯡꯃꯩꯅ ꯄꯥꯜꯂꯤ ꯍꯥꯏꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯈꯤ ꯃꯤꯖꯣꯔꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯇꯦꯔꯦꯁꯥꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯛꯂꯕꯗꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯅꯤ ꯃꯨꯁꯨ ꯃꯤꯖꯣꯔꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ PhD ꯇꯧꯗꯨꯅ ꯂꯩꯔꯤꯕꯤ ꯇꯦꯔꯦꯁꯥ ꯅꯤꯡꯊꯧꯖꯝ ꯀꯧꯕꯤ ꯊꯥꯡꯃꯩꯕꯟꯗꯒꯤ ꯃꯍꯩꯔꯣꯏ ꯑꯃꯒꯤ PhD ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯛꯅꯅꯕ ꯃꯤꯔꯖꯣ ꯖꯤꯔꯂꯥꯏꯄꯣꯜꯅ ꯋꯥꯀꯠꯂꯛꯄ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯛꯈꯤꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯃꯅꯤꯄꯨꯔꯗꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯃꯨꯁꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯨꯁꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ TH ꯁꯣꯅꯥꯃꯅꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅꯥꯝ ꯄ꯭ꯔꯦꯝꯗꯥꯁ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯣꯀꯦꯟ ꯒꯦꯝꯁ ꯑꯦꯟ ꯁ꯭ꯄꯣꯔꯠꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯧꯁꯥꯡꯕꯝ ꯒ꯭ꯔꯦꯅꯤꯁ ꯑꯃꯁꯨꯡ ꯂꯤꯇꯔꯦꯔꯤ ꯑꯦꯟড ꯄꯕ꯭ꯂꯤꯀꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ Y ꯁꯨꯔꯁꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯤꯖꯣꯔꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ PhD ꯇꯧꯔꯤꯕꯤ ꯇꯦꯔꯦꯁꯥ ꯅꯤꯡꯊꯧꯖꯝ ꯀꯧꯕꯤ ꯃꯍꯩꯔꯣꯏ ꯑꯃꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏ ꯍꯥꯏꯕꯒꯤꯗꯃꯛ ꯃꯤꯖꯣ ꯖꯤꯔꯂꯥꯏꯄꯣꯜ ꯀꯧꯕ ꯃꯤꯖꯣꯔꯥꯝꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯃꯅ ꯃꯤꯖꯣꯔꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯋꯥꯀꯠꯂꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯁꯨꯅ ꯊꯝꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯄ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯥꯟ ꯆꯠꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯁꯦꯜ ꯈꯣꯝꯒꯠꯄꯅꯆꯤꯡꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯝꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯃꯨꯁꯨꯗ ꯂꯩ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯂꯣꯏꯁꯪ ꯑꯃ ꯑꯣꯏꯕꯒꯤ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯑꯗꯨ ꯀꯥꯏꯍꯟꯅꯤꯡꯗꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯀꯦꯔꯤꯌꯔꯒꯤ ꯈꯜꯂꯒ ꯉꯁꯤ ꯐꯥꯎꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ DMUꯅ ꯎꯄꯨ ꯂꯩꯅꯅꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯁꯦꯜ ꯈꯥꯏꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁ꯭ꯇꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ DMUꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ ꯀꯣꯂꯦꯖ ꯑꯃ ꯑꯣꯏꯔꯤꯕ DM ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯤꯜꯂꯛꯄꯗ ꯎꯄꯨ ꯑꯃꯗꯤ ꯔꯦꯛ ꯂꯩꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ 50-50 ꯂꯧꯔꯝꯕ ꯊꯦꯡꯅꯔꯦ ꯃꯃꯥꯡꯗꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ DM ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤꯗꯃꯛ ꯂꯨꯄꯥ 100 ꯂꯧꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯣꯡꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯁꯦꯜ ꯂꯧꯕꯒꯤ ꯊꯕꯛ ꯑꯗꯨ DM ꯌꯨꯅꯤꯚꯔꯁꯤꯇꯤꯗꯤ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯔꯤꯕ ꯀꯣꯂꯦꯖꯁꯤꯡꯒꯤꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯆꯩꯔꯛ ꯑꯁꯤꯗ DM ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯀꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯊꯥꯖꯤꯟꯅꯕꯒꯤꯗꯃꯛ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯅꯣꯗꯜ ꯑꯣꯐꯤꯁꯔꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯗ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯂꯨꯄꯥ 50-50 ꯂꯧꯕꯅꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯎꯄꯨ ꯔꯦꯛꯅꯆꯤꯡꯕ ꯂꯩꯕꯗ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯅ ꯏꯐꯣꯡ ꯐꯣꯡꯅ ꯂꯥꯎꯊꯣꯛꯄ ꯊꯦꯡꯅꯔꯤ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯏꯔꯥꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯩꯔꯦ ꯄꯥꯎꯂꯤꯌꯥꯟ ꯂꯥꯜ ꯁꯥꯏꯀꯣꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA ꯄꯥꯎꯂꯤꯌꯥꯟ ꯍꯥꯎꯀꯤꯞꯅ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ NGOꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯂꯩꯔꯦ ꯊꯕꯛ ꯑꯣꯏꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯆꯩꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ Xꯇ ꯊꯥꯒꯠꯂꯛꯄ ꯇ꯭ꯋꯤꯠ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛ ꯑꯃꯁꯨꯡ NGOꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯖꯣꯅꯥꯊ꯭ꯂꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯗ ꯆꯤꯟꯗ ꯑꯐꯕ ꯁꯥꯗꯨꯅ ꯉꯥꯡꯁꯛꯂꯤ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯩꯔꯤ ꯑꯩꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯑꯁꯦꯡꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯅꯝꯊꯨꯡꯐꯝ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯕꯛ ꯄꯥꯏꯈꯠꯄ ꯃꯤꯑꯣꯏ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯇ꯭ꯋꯤꯠ ꯑꯃꯗ ꯍꯥꯏꯔꯤꯕꯅ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯈꯤꯕ ꯑꯗꯨ ꯃꯃꯥꯡꯒꯤ ꯃꯤꯖꯣ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯤꯖꯣ ꯖꯤꯔꯂꯥꯏꯄꯣꯜ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤꯏꯍꯥꯟ ꯍꯥꯟꯅ ꯊꯥꯒꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯍꯥꯛꯁꯨ ꯑꯃꯅꯤ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯕꯨ ꯊꯥꯒꯠꯂꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯌꯥꯝ ꯑꯁꯤ ꯆꯦꯡ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯐꯪꯕ ꯉꯝꯗꯕꯒꯤ ꯑꯀꯤꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯟꯕ ꯌꯥꯕꯗꯤ ꯄꯥꯎꯂꯤꯌꯥꯟ ꯍꯥꯎꯀꯤꯞ ꯑꯁꯤ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯗ ꯁꯥꯏꯀꯣꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗꯒꯤ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕꯅꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯀꯨꯀꯤ MLA 10ꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯨꯌꯦꯂꯟ ꯄꯥꯎ ꯄꯥꯎꯆꯦꯗꯒꯤ ꯂꯧꯕꯤꯔꯁꯤ ꯂꯥꯟꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯐꯝꯃꯨ ꯍꯥꯏꯕꯅꯤ ꯏꯔꯥꯡ ꯁꯥꯒꯠꯄ ꯅꯠꯇꯦ ꯗꯥꯛꯇꯔ ꯅꯔꯥ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯈꯨꯗꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯐꯝꯅꯕ CPIꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯉꯔꯥꯡ ꯏꯔꯥꯡ ꯁꯥꯒꯠꯄ ꯅꯠꯇꯦ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕꯅ ꯂꯧꯔꯛꯄꯅꯤ ꯍꯥꯏꯅ CPIꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ
M Narana Fongdokri Kadangbandasu amukasu akanba lanfam oikre Lengangna Manipur ngakpagi thaudang lauringaida kuki militant singi makuta ani sire ahum sokle Chatliba January thasiki ngarang faubada nongmaina kaptuna hatkiba mioi singi masing kun sukre mioi nimfuga mathoina nongmai maruna panduna sokpadagi laikanaki Ngasigi oina Mami TV ki khomjinjaba pau matang asida loisinjare makha taba pau gi damak mideng taduna leibiyu mayamba muka hana khurumjari